ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯄꯝ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯆꯦꯟꯅꯕ ꯑꯃ ꯐꯥꯔꯦ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯃꯅꯥ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯕꯗ ꯅꯠꯇꯅ ꯄꯣꯠ ꯆꯩ ꯍꯨꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯚꯤꯛꯇꯤꯝ ꯑꯦꯝ ꯁꯅꯥꯇꯣꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯀꯣꯔꯗ ꯁꯥꯕ ꯗꯥꯏꯠ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯃꯥꯔꯀꯦꯠ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯁꯪꯒꯥꯈꯤꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯁꯦꯠ ꯃꯥꯡꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯄꯝ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯆꯦꯟꯅꯕ ꯑꯃ ꯐꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯔꯥ ꯎꯀ꯭ꯔꯛꯇ ꯆꯦꯛ ꯄꯣꯏꯟꯗꯒꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯄꯝ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯆꯦꯟꯅꯕ KYKLꯒꯤ ꯀꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜꯗ ꯍꯥꯏꯔꯤ ꯐꯥꯔꯕ ꯑꯗꯨꯗꯤ ꯃꯌꯥꯡꯂꯝꯕꯝ ꯇꯣꯝꯕ ꯁꯤꯡꯍ ꯆꯍꯤ 39 ꯆꯨꯔꯆꯥꯟꯄꯨꯔ ꯕꯤꯖꯥꯡ ꯈꯨꯅꯧꯗꯒꯤ ꯍꯧꯖꯤꯛꯅ ꯐꯨꯕꯥꯂꯥ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯒꯤ ꯄꯤꯁꯇꯣꯜ ꯑꯃ ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯁꯤꯡꯒꯤ ꯀꯥꯞꯊꯣꯛꯇ꯭ꯔꯤꯕ ꯃꯔꯨ 18ꯁꯨ ꯐꯥꯒꯠꯈꯤ ꯅꯥꯀꯜ ꯑꯃꯗ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯊꯦꯜ ꯄꯥꯛꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯄꯤꯁꯇꯣꯜ 9 ꯔꯥꯏꯐꯜ 4 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3 ꯗꯤꯇꯣꯅꯦꯇꯔ 3 ꯄꯣꯠꯆꯩ ꯀꯌꯥ BP ꯖꯦꯀꯦꯠ ꯃꯦꯒꯥꯖꯤꯟ ꯄꯣꯆ ꯋꯥꯌꯔꯂꯦꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯠꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯃꯅꯥ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯌꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯖꯨꯟ 8ꯇ ꯄꯥꯡꯊꯣꯛꯈꯤꯕ 3ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ 2023ꯀꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯦꯁꯥꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ RFO ꯍꯦꯗ ꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠꯀꯥꯞꯄ ꯅꯤꯡꯊꯦꯝꯆꯥ ꯍꯦꯔꯤꯀꯣꯟ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯏꯅꯤꯛ ꯀꯨꯃꯥꯔ ꯁꯤꯡꯍ ꯋꯥꯁꯦꯠ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ N ꯅꯤꯚꯥꯔꯥꯅꯤ ꯗꯦꯕꯤ ꯗꯦꯁꯥꯝꯒꯤ ꯐꯥꯎꯟꯗꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ W ꯄ꯭ꯔꯦꯝꯆꯥꯟꯗ ꯑꯃꯁꯨꯡ ꯗꯦꯁꯥꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯦꯔꯦꯜ N ꯕꯤꯕꯦꯛ ꯃꯩꯇꯩꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ 6-8 ꯐꯥꯎꯕꯒꯤ ꯀꯦꯇꯦꯒꯣꯔꯤ 8 ꯀꯦꯝꯕ꯭ꯔꯤꯖ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯍꯥꯃꯣꯝ ꯂꯥꯡꯂꯦꯟ ꯃꯩꯇꯩꯅ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯀꯤ ꯀꯣꯟꯊꯧꯖꯝ ꯏꯔꯤꯅꯥ ꯗꯦꯕꯤꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯀꯤ ꯂꯩꯇꯥꯡꯕꯝ ꯃꯟꯖꯤꯠ ꯁꯤꯡꯍꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤ ꯀ꯭ꯂꯥꯁ 9ꯒꯤ 12 ꯐꯥꯎꯕꯒꯤ ꯀꯦꯇꯦꯒꯣꯔꯤ Bꯒꯤ ꯑꯣꯏꯅ ꯍꯥꯏꯋꯦ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯅꯣꯡꯊꯣꯝꯕꯝ ꯃꯦꯅꯀꯥ ꯗꯦꯕꯤꯅ ꯑꯍꯥꯟꯕ ꯀꯦꯝꯕ꯭ꯔꯤꯖ ꯏꯪꯂꯤꯁ ꯃꯉꯥꯜ ꯁꯅꯥ ꯄꯥꯎꯅꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯖꯤꯔꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯔꯦꯕꯤꯀꯥꯅ ꯌꯨꯝꯅꯥꯝꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯕꯗ ꯅꯠꯇꯅ ꯄꯣꯠ ꯆꯩ ꯍꯨꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯚꯤꯛꯇꯤꯝ M ꯁꯅꯥꯇꯣꯝꯕ ꯄꯨꯂꯤꯁꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯃꯤꯑꯣꯏ 3ꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯇꯝꯊꯤꯕ ꯐꯨꯔꯝꯕꯗ ꯅꯠꯇꯅ ꯁꯅꯥ ꯌꯥꯎꯅ ꯁꯦꯜꯅꯆꯤꯡꯕ ꯄꯣꯠ ꯆꯩꯁꯨ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SPꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯕ ꯍꯣꯇꯦꯜ ꯅꯤꯔꯃꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕ ꯃꯩꯇ꯭ꯔꯝ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:45 ꯔꯣꯝꯗ ꯇꯥꯔꯛꯄꯗ ꯀꯩꯁꯥꯝꯄꯥꯠ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 7ꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯂꯤꯁꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯃꯤꯑꯣꯏ 3ꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯒ ꯃꯍꯥꯛꯄꯨ ꯇꯝꯊꯤꯕ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯦꯔꯥ ꯁꯥꯄꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯈꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯂꯤꯛ ꯌꯥꯎꯅꯏꯃꯨꯡꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5,70,000 ꯔꯣꯝꯁꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯁꯪꯒꯥꯈꯤꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯁꯦꯠ ꯃꯥꯡꯈ꯭ꯔꯦ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯧꯈꯤꯕ ꯆꯍꯤ 2010ꯒꯤ ꯖꯨꯟ 13ꯇ ꯅꯥꯂꯥꯒꯤ ꯁ꯭ꯂꯦꯕ ꯃꯊꯛꯇ ꯁꯪꯒꯥꯈꯤꯕ ꯄꯕ꯭ꯂꯤꯛ ꯒꯥꯔꯤꯁꯤꯡꯒꯤ ꯄꯥꯔꯀꯤꯡ ꯁꯦꯠ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ
ꯐꯪꯍꯟꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯥꯒꯥ-ꯅꯂꯥ ꯃꯊꯛꯀꯤ ꯄꯥꯔꯀꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤꯁꯤꯡꯒꯤ ꯄꯦ ꯁꯥꯇꯤꯟ ꯈꯜꯂꯒ ꯄꯣꯠꯐꯝ ꯐꯝꯐꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯕ꯭ꯂꯤꯛ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁꯅꯤ ꯍꯥꯏꯅ ꯁꯪꯒꯥꯈꯤꯕ ꯃꯐꯝ ꯑꯁꯤ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯈꯥꯝꯖꯤꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯄꯨꯊꯣꯔꯛꯂꯒ ꯄꯥꯔꯀꯤꯡꯁꯤꯗ ꯈꯥꯝꯐꯝ ꯑꯣꯏꯕꯅꯤ꯫ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯁꯤꯡꯒꯤ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯍꯜꯂꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯐꯥꯎꯕ ꯆꯠꯐꯝ ꯂꯩꯇꯕꯗꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯅꯅꯕ ꯕꯖꯥꯔ ꯃꯅꯨꯡꯗ ꯈꯥꯝꯂꯝꯕ ꯒꯥꯔꯤꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯈꯥꯝꯍꯟꯕꯅꯤ꯫ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯕꯨꯁꯤꯡꯒꯤ ꯒꯥꯔꯤ ꯌꯥꯎꯔꯒ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ 103 ꯂꯣꯝ ꯑꯣꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯄꯥꯔꯀꯤꯡ ꯃꯐꯝꯁꯤꯗ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ 110 ꯔꯣꯝꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯀꯤꯡ ꯑꯁꯤꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕ ꯌꯥꯕꯁꯤ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ ꯃꯁꯤꯡ 113 ꯂꯣꯝꯗꯤ ꯆꯟꯒꯅꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤ꯫ ꯄꯥꯎꯅꯥ ꯕꯖꯥꯔ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯁꯤꯡꯒꯤ ꯒꯥꯔꯤ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯅ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡꯒꯤ ꯄꯥꯔꯀꯤꯡꯅ ꯕꯤ ꯇꯤ ꯄꯥꯔꯛꯀꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯖꯣꯟꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤꯅ ꯃꯅꯤꯡ ꯊꯪꯕ ꯅꯥꯀꯜꯗ ꯂꯝꯕꯤ ꯄꯔꯤꯡꯗ ꯇꯦꯝꯄꯔꯦꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯅ ꯄꯤꯔꯤꯕꯁꯤꯗ ꯒꯥꯔꯤꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯄꯥꯔꯛ ꯇꯧꯅꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯃꯜꯇꯤ-ꯁ꯭ꯇꯦꯔꯤ ꯀꯥꯔ ꯄꯥꯔꯀꯤꯡ ꯑꯃ ꯁꯥꯅꯅꯕꯒꯤ ꯃꯐꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯜꯇꯤ-ꯁ꯭ꯇꯦꯔꯤ ꯀꯥꯔ ꯄꯥꯔꯀꯤꯡꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯁꯤꯇꯤꯒꯤ ꯁ꯭ꯀꯤꯝꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯀ꯭ꯔꯦꯗ ꯁꯥꯕ ꯗꯥꯏꯠ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯃꯥꯔꯀꯦꯠ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯀꯣꯟꯕ ꯁꯥꯂꯥꯝꯗ ꯅꯧꯅ ꯁꯥꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯥꯏꯠ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟ ꯑꯦꯟꯗ ꯇ꯭ꯔꯦꯅꯤꯡꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯉꯁꯤ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯈꯤꯕ ꯂꯨꯄꯥ ꯀꯣꯇꯤ 4.48 ꯂꯣꯝ ꯆꯪꯅ ꯁꯥꯕ ꯗꯥꯏꯠ ꯕꯤꯜꯗꯤꯡ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ SCERT ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯝꯒ꯭ꯔꯦ ꯒꯤ ꯃꯈꯥꯗ ꯁꯥꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯄꯥ ꯀꯣꯇꯤ 3 ꯂꯣꯝ ꯆꯪꯅ ꯁꯥꯕ ꯏꯃꯥ ꯃꯥꯔꯀꯦꯠ ꯑꯗꯨꯅ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯅ ꯋꯥꯔꯛ ꯑꯦꯖꯦꯟꯁꯤ ꯑꯣꯏꯗꯨꯅ SASCI ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁꯥꯕꯅꯤ꯫ SCERT ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯆꯤꯐ ꯒꯦꯁꯠ, ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟ ꯁꯤꯡꯍ ꯍꯥꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ PMGSY ꯑꯃꯒꯤ ꯊꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯗꯕꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ PMGSY ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯔꯛ ꯌꯣꯖꯅꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯗ ꯋꯥꯠꯂꯤꯕ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯅ ꯃꯀꯣꯛꯇ ꯂꯩꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯥꯗ 83.12% ꯒꯤ ꯆꯥꯡꯗ ꯊꯕꯛ ꯂꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ PMGSY 3ꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ RED/MHRDA ꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ KH ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯤ ꯐꯖꯕ ꯑꯣꯏꯗꯦ꯫ ꯀꯣꯅꯔꯥꯠ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯅꯔꯥꯠ ꯀꯦ ꯁꯥꯡꯃꯥ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯌꯧꯔꯛꯄꯒ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯒꯤ ꯃꯁꯇꯤꯂꯣꯟꯗ ꯂꯩꯕ NPP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯅꯧꯕ ꯑꯣꯐꯤꯁ ꯑꯃ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯊꯧꯄꯨꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯪꯒꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯣꯅꯔꯦꯠ ꯁꯥꯡꯃꯥꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯗꯤꯜꯂꯤꯗ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏ ꯀꯌꯥ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ ꯌꯥꯎꯔꯤꯕ
ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯤ ꯑꯃꯒꯤ ꯐꯝ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯦꯡꯕ ꯑꯃ ꯆꯪꯏ ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯊꯤꯒꯠꯂꯒ ꯆꯞ ꯆꯥꯅ ꯑꯆꯨꯝꯕ ꯑꯗꯨ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯆꯦꯟꯅꯔꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯑꯗꯨ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯥꯡ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯀꯥꯡ ꯀꯨꯝꯍꯩ ꯉꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯚꯛꯇ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯥꯡꯂꯦꯟ ꯃꯄꯨꯡ ꯐꯥꯅ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯂꯦꯟꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯏꯝꯐꯥꯜꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯒꯣꯕꯤꯟꯗꯖꯤ ꯃꯟꯗꯤꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯨꯔꯅ ꯌꯥꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯨꯝꯅꯥꯝ ꯖꯣꯏꯕꯂꯥ ꯗꯦꯕꯤ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯍꯥꯟꯅꯒꯤ MP ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯨꯔꯅ ꯌꯥꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ ꯏꯁꯀꯣꯟ ꯃꯟꯗꯤꯔ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯀꯥꯡ ꯆꯤꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫